मैम खुरमजरी इम्पैक्ट टीवी की मरुंग मियंग ताबी पुनः पुत्राम ऑक्सरी लोलिन अखोन ngasi khana jagaduba topic asi maru oina all manipur government aided college teachers association sinno ngasi gi hona amubu base tetuna makhoi gi khongjing sangsan bahau kiba amasung manipur sarkar ngasi bawda makhoi ne taliba maru eba demand mari sing asi kariba pidaba taragadi athu matam da paktakna college ki oja sing asi akhoi gi resignation tobi fire pho lepi ofum makhak lakpa sing matang dani kandan dainagadu rupsi aduga loina hoji phawda aided college lawriba thawda ngasi manipur sarkar na matam gi oina khangbidana usanadana yanakhiba अखोगी एग्रीमेंट क्या थबक ओंथोक्तब मैम लेबा मखोगी फंगफम थोप हक मैम फंगतबन मरम ओदन ngasi सोथरलिब ओरल फिल्म्स की मतंग द खनजगदम हिरम सिग मतंग द खननबा अखोगी अनिसुब गेस्ट स्टूडियो द लिंक्सन द लेबिस आमोत द माइबम सुरनसिंग जनरल सेक्रेटरी ऑल मणिपुर गवर्नमेंट एडेड कॉलेज टीचर्स एसोसिएशन ओजा सुरन बुतराम ऑक्सरी एमसुंग वेलकम टू मनगुटना अदो आई हेक राइट लेबिसना अखोई Associate Professor Political Science Standard College Kongbo Oza Irom Borbabu Singani Oza Bustaram Osari Musung welcome to Manungkutna Anum tada khoi Oza Surande khangjing si kari gi damukta na khoi khoi ngasa haibadi hapiti khangjakre mamangi tang kuntha phauda khoi government ta khan kre aduga tang tara phauda hojiki April gi tang tara phauda sarkar na responsible laktabadagi 11 dagi sum lakpaduna hojiti khangma ngamdramdina कोई ब्लैक बेस थेलगा वकत खोंजंग जंगसन बहरे मादकी तंगाय फक्तगदी मसी पावदा सुम उबिरक्तगदी मार्क्स रेजिग्नेशनगी फिल्म लाकपिया हैबसे करिनो याम मरु ओइना इश्यूज मरी मदि लेखरे यामना चावना ngasi पावदा एडिट कॉलेज के ओजा सिंग थेंदरि खुदों सादब अमसुम डिमांड सिंसे मरु न कई तंग हाईलाइट तोबि डिमांड से कोई एडेड कॉलेज सिंग नो कोई ताली डिमांड सिंग से कोई पोस्ट क्रिएशन एंड एजोशन तोबिबा कोई ले करमदा असे मणिपुर यूनिवर्सिटी की स्टाफिंग पैटर्न सिदा कोई हुजी एडेड कॉलेज तरुक सिदा लेरिबा स्टाफ सिंग मदु एजोशन तोबियो विथ नन टीचिंग अखोगी मणिपुर गवर्नमेंट की लेबा रूल्स की मतुंगिना सुमाय तोना म तोबियो हाइजबने लोइनाना एकोगी हाना 1987 द पीगियो पोस्टिंग एकोई एडेड कॉलेज सिंग पीगियो पोस्टिंग जे रिटायर होइदना एप्रूव कांबु सिंग जे मोकोई कनो तोकरे पोथागरे अदु मदु मतम चाना कोई फिलअप तोबिबा मसीजु तोबिदबा अदगी अखोइदा अतोपा मनंग सेगी 6 पे मतम की मतुंगिना कोई UGC की अखोइगी कनोगी मतुंगिना कोई जे 2F एंड 12B की मखादा एखोइ जी मणिपुर गवर्नमेंट अखोइ रिकॉग्नाइज तोरबनी लोइनाना कनोजदा अखोइगी 12B दा अखोइगी UGC की प्रोग्राम सिंग लोगदब यादना एखोइ जी मणिपुर यूनिवर्सिटी ना रिकॉग्नाइज तोरबजिदा ngसेगी एखोइदा पीगिबा एप्रूव सिंग जे तोरब सिंग जे UGC की टाइटल तोगदब जी तोबिद्रे एखोइ जी 5 पे PUC दगी हुजी 6 PA जु पीद्रे हुजी 7 PA लाक्तोरबनी 7 PA सिसु एकोइ फंगबि वालिति मरमदि 6 PA फंगद्रिबनिना सिगुम्बा अदगी एकोइ एप्रूव तोरिबो जासिंगसि मोय पुरा करिगुम्बा गवर्नमेंट की साइड तगी जु अखोइगी करिगुम्बा बेनिफिट अमत पीद्रबनिना मोय पेंशन मतमन मोय पुरा पुरी खुद हांगागा पुरा पुरी मोखोइजि करिमत फंगदना मोय चखिबो मसिजु अखोइ एप्रूव ने हारगा मदुगी बेनिफिट जु पीबियु हाइजबो लोइना अखोइगी CPF मसी मजु अखोइ पीबियु हाइदना मसी तांजबने कोई डिमांड से अदु मसी यामरम चारबने मसी ने कोई डिमांड जे अदु अखोइ 28 अप्रैल दा कोई जनरल बॉडी मीटिंग अम कोई जेम हॉल दा पांगथोकसबने अदु मसी तंगनबा स्ट्रगल से अखोइ ममांग 2014 दगी अखोइ चीफ मिनिस्टर दम हाइजदन लाकोने अदुना मसी मागिजु अचिन बखरा लेबदगिरा कितंग तमना तोगे हाइबगिरा मा तौनी हाइबदि अखोइ भर्बेली मा फजना हाइदि हाइबिरे अखोइ जुंगाइ जरपने अदु अखोइगी हुजि लाइबा एजुकेशन की अखोइगी डिमांड जिगा लोइनाना असेगी मणिपुर की लेरिबा अखोइ म्युनिसिपैलिटी की बोर्ड की अनि जनरल इलेक्शन नक्सलकपा अदु अखोइना दिसोमदा सफर होइदना चै कुंथ्रागा मरी मंगा मो अखोइ सफर होरकपा पॉलिसी जिंग अमता गवर्नमेंट की एडेड कॉलेज की पॉलिसी सेम्बिरकता मसिदगी ओजा सिंगसी मखा तन पु ngमरुइ हाइदना अखोइना मदु खोंजंग सिंग मथंग मथंग चंगजरपने अखोइ यामना डेमोक्रेटिक वे मोंगदने अखोइना संजनजरै सिंगसे अदुना अखोइ तांग कुंथ्रा दा सीएम दा जु कोइ अल्टीमेटम पिजरबने अदुना मसी अखोइ तांग 10 बो मनुंगसिदा मदुगी पॉजिटिव रेस्पॉन्स म पीबियु हाइजबने अदु पिरक्तरबने अखोइ तांग 13 दगी ब्लैक बेस स्टेट पाउजरे लोइनाना ngasi तांग 53 सिदा अपुनबुगी सिटिंग म पांगथोकसे लोइनाना सिगी मतुंगदा तांग 19 मदि 22 दा एकोइ कैजुअल लीव लौजगनी मास कैजुअल लीव लौजगनी अदुगी मथंगदा 25 अदुगा 27 सुमाइना 25 फंबा 27 सुमाइना सुम तोबजना तांग कनोगी मे की तांग तरुक फावबसे कॉलेज तरुक सिदा कोई मोबाइल सिटिंग प्रोटेस्ट पांगथोक सरगा अखोइ डिमांड जिंग जे कोई
ꯑꯦꯖꯤꯇꯦꯁꯟꯁꯤ ꯃꯈꯥ ꯆꯠꯊꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖꯀꯤ ꯃꯔꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯨꯛꯁ ꯑꯦꯟ ꯀꯣꯔꯅꯔ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯦ ꯑꯦꯗꯦꯠ ꯀꯣꯂꯦꯖ ꯇꯔꯨꯛꯃꯛꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯃꯦꯒꯤ ꯇꯥꯡ 18ꯗꯁꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄꯔꯤꯈꯥ ꯂꯥꯛꯀꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤꯗ ꯆꯥꯎꯅ ꯏꯐꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯦ ꯂꯣꯏꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯔꯤꯁ ꯑꯣꯐ ꯑꯦꯖꯤꯇꯦꯁꯟ ꯏꯟ ꯗ ꯂꯥꯏꯟꯗ ꯂꯩꯔꯕꯅꯤꯅ ꯀꯩ ꯃꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥ ꯕꯣꯔꯕꯨꯁꯤ ꯆꯍꯤ 63ꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯅ ꯉꯁꯤ ꯐꯥꯎ ꯂꯥꯛꯄꯤꯔꯦ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁꯁꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯦꯇꯁꯁꯤꯒ ꯃꯥꯟꯅꯅ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯃꯇꯝꯗ ꯈꯪꯖꯅꯤꯡꯉꯤꯁꯤ 1993ꯗꯒꯤ 2006 ꯐꯥꯎꯗ ꯁꯦꯔꯤꯁ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯅꯈꯤꯕ ꯄꯣꯠꯁꯦ ꯑꯁꯨꯝ ꯁꯔꯀꯥꯔꯁꯤꯅ ꯉꯝꯍꯜꯂ ꯆꯠꯈ꯭ꯔꯤꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯜꯍꯧꯕꯒꯤꯔ ꯀꯔꯤꯒꯤ ꯐꯤꯕꯝꯅ ꯃꯥꯟꯅꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯗ ꯂꯩꯖꯔꯤꯁꯤ ꯁꯦꯡꯅ 1980ꯗ ꯑꯩꯈꯣꯏ ꯆꯪꯖꯔꯦ ꯍꯧꯖꯤꯛ ꯐꯥꯎ ꯆꯍꯤ 35 ꯂꯩꯖꯔꯕꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯣꯂꯦꯖꯒꯤ ꯌꯨꯝꯐꯝ ꯊꯣꯛꯂ ꯌꯥꯎꯖꯔꯛꯄꯅꯤ ꯍꯥꯏꯕ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯅ 1987 ꯑꯩꯈꯣꯏꯁꯤ ꯒ꯭ꯔꯥꯟ ꯑꯦꯟ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯕꯅꯤ ꯃꯗꯨ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦ ꯈꯔꯗ ꯁꯝ ꯈꯔꯗ ꯄꯤꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯗ ꯄꯤꯔꯤꯕꯁꯤꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏ ꯆꯍꯤ 1993ꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯥꯔ ꯀꯦ ꯗꯣꯔꯦꯟꯗ꯭ꯔꯣꯅꯤ ꯃꯥꯒ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯐꯖꯅ ꯑꯩꯈꯣꯏ 25 ꯃꯦꯗ 1993 ꯇꯧꯅꯖꯈꯤꯕꯅꯤ ꯃꯥꯒꯤ ꯃꯇꯝꯗꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯀꯝꯄꯜꯁꯟ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗꯨꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠ ꯑꯣꯏꯅ ꯌꯥꯎꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯈꯥꯡꯅ ꯂꯩꯖꯔꯛꯄ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯃꯛ ꯃꯇꯝꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏ ꯇꯤ ꯑꯦꯁ ꯗꯤꯕꯦꯟꯗ꯭ꯔꯣꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯤꯑꯐꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯇꯅ ꯃꯁꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯗꯨꯒꯤ ꯉꯥꯏꯅꯕ ꯁꯨꯝ ꯉꯥꯏꯅꯅ ꯁꯨꯝ ꯂꯩꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯨꯝ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯅꯤꯅ ꯑꯣꯖꯥꯁꯤꯡꯅ ꯁꯨꯝ ꯈꯥꯡꯅ ꯂꯩꯔꯛꯄ 1999ꯁꯤꯗ ꯃꯇꯝꯗꯨꯅ ꯑꯩꯈꯣꯏ ꯁꯤएम ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯒꯤ ꯃꯇꯝꯅꯤ ꯃꯗꯨꯗ ꯑꯃꯨꯛ ꯀꯟꯚꯔꯁꯟ ꯏꯟꯄ꯭ꯂꯤꯃꯦꯟ ꯌꯥꯔꯦ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯇꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ 11 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ 2006ꯗ ꯇꯧꯈꯤꯕ ꯑꯦꯖꯤꯇꯦꯁꯟꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯁꯥ ꯃꯇꯣꯟ ꯃꯩ ꯊꯥꯗ ꯁꯤꯖꯔꯅꯤ ꯀꯥꯏꯅ ꯇꯧꯈꯤꯕ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯁꯤꯗ ꯁꯤꯒꯤ ꯃꯇꯝꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯊꯕꯛ ꯑꯣꯟꯊꯣꯛꯑꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯕꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯤ ꯈꯥꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯄꯣꯠꯁꯤ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯅꯤꯅ ꯏꯁꯇ꯭ꯔꯥꯏꯛ ꯍꯥꯏꯕꯁꯤ ꯁꯨꯝ ꯀꯨꯝꯁꯤꯃꯨꯛ ꯇꯧ ꯅꯣꯡꯃꯩ ꯃꯇꯨꯡ ꯌꯥꯗꯕꯅꯤꯅ ꯃꯇꯝꯁꯦ ꯈꯔ ꯈꯪꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ 2013ꯒꯨꯝꯕꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯁꯇ꯭ꯔꯥꯏꯛ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯄꯔꯁꯨ ꯇꯧꯕ ꯍꯧꯖꯔꯛꯄꯅꯤ 2013ꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯃꯇꯝꯗꯨꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯎꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯄꯤꯕꯤꯕ ꯃꯗꯨꯒꯤ ꯊꯥꯖꯕꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔꯁ ꯗꯦ ꯀꯥꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯍꯣꯠꯅꯖꯩ ꯑꯗ ꯂꯥꯎꯊꯣꯛꯄꯤꯔꯛꯇ꯭ꯔꯦ ꯑꯗꯨꯗꯁꯨ ꯑꯗꯩ ꯁꯨꯝ ꯇꯛꯅꯖꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯠꯅꯖꯔꯤꯁꯤ ꯃꯅꯤꯄꯨꯔ ꯏꯗꯨꯀꯦꯁꯟ ꯀꯣꯗ 1982 ꯍꯥꯏꯅ ꯆꯠꯅꯕ 82ꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ UGCꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗꯕꯅꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯗ ꯑꯃ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯀꯣꯗ ꯁꯦꯝꯕꯅꯤꯅ ꯀꯣꯗꯁꯤ ꯁꯦꯝꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯔꯥꯎꯟ ꯑꯣꯐ ꯗ ꯀꯩꯅꯣꯁꯤ ꯁꯤꯇꯤꯡ ꯐꯝꯈ꯭ꯔꯦ ꯌꯥꯅꯈ꯭ꯔꯦ ꯑꯗꯨ ꯃꯁꯤ ꯇꯧꯕꯤꯔꯅꯤ ꯂꯩꯔꯤꯉꯩꯁꯤꯗ ꯁꯨꯝ ꯂꯩꯔꯤꯉꯩꯁꯤꯗ ꯇꯧꯕꯤꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯖꯔꯤꯕꯅ 1982ꯒꯤ ꯏꯗꯨꯀꯦꯁꯟ ꯀꯣꯗꯁꯤꯒꯤ ꯃꯈꯥꯗ ꯀꯣꯂꯦꯖ ꯑꯅꯤ ꯀꯟꯚꯔꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯤ 2000ꯗ UGC ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯗꯨ ꯇꯧꯈꯤꯗꯅ UGCꯒꯤ ꯄꯦ ꯁ꯭ꯀꯦꯜꯁꯦ 5 ꯄꯦ ꯑꯩꯈꯣꯏ ꯐꯪꯈ꯭ꯔꯦꯕ ꯐꯪꯈ꯭ꯔꯁꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨ ꯏꯗꯨꯀꯦꯁꯟ ꯀꯣꯗꯇꯨ ꯆꯥꯟꯅꯗ꯭ꯔꯦ ꯑꯃ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯅꯝꯊꯅ ꯊꯝꯕꯤꯕꯁꯤನ 2013ꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯑꯣꯖꯥꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯐꯥꯎꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯏꯖꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯇꯥꯛꯄꯤꯈꯤꯕ 28 ꯃꯥꯔꯆꯁꯤꯗ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯑꯃ ꯐꯝꯖꯔꯒ ꯑꯃꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯋꯥꯔꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯥꯁ ꯔꯤꯖꯤꯒꯅꯦꯁꯟ ꯇꯧꯕꯒꯤ ꯈꯣꯡꯖꯪꯁꯤ ꯑꯀꯟꯕ ꯑꯗꯨꯒꯤ ꯋꯥꯔꯦꯞꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯁ ꯔꯤꯖꯤꯒꯅꯦꯁꯟꯁꯦ ꯍꯥꯟꯅꯗ ꯊꯥꯡꯖꯟꯕ ꯌꯥꯗꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯔꯤꯁ ꯑꯣꯐ ꯀꯩꯅꯣꯁꯤꯃ ꯑꯩꯈꯣꯏ ꯃꯊꯪ ꯁꯦꯔꯤꯌꯜ ꯍꯥꯏꯅ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ 30 ꯃꯥꯔꯆꯁꯤꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CMꯗ ꯑꯜꯇꯤꯃꯦꯇꯝ ꯄꯤꯖꯔꯦ ꯋꯤꯠ 4 ꯗꯤꯃꯥꯟ ꯃꯔꯤꯁꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯅ ꯗꯤꯃꯥꯟꯁꯤꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯕꯤꯈꯤꯕ ꯗꯤꯃꯥꯟ ꯃꯔꯤꯗꯨꯅꯤ
ꯑꯗꯨ ꯑꯩꯈꯣꯏ 2000 ꯑꯦꯄ꯭ꯔꯤꯜꯒꯤ 10 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯉꯥꯏꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ 11ꯗꯒꯤ ꯕ꯭ꯂꯦꯛ ꯕꯦꯖ ꯇꯧꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯗꯨꯃꯁꯨ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯈ꯭ꯔꯦ ꯕ꯭ꯂꯦꯛ ꯕꯦꯖꯇ ꯂꯥꯛꯄꯁꯤꯅ ꯉꯁꯤꯃꯛ ꯇꯥꯡ 19ꯅꯤ ꯁꯤꯐꯥꯎ ꯇꯧꯔꯛꯇꯕꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯩꯁꯥꯝꯄꯥꯠꯇ ꯁꯦꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯐꯝꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡꯁꯦ ꯄꯤꯌꯣꯅ ꯇꯛꯁꯤꯟꯁꯦ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪꯗꯨꯅ ꯂꯥꯛꯆꯔꯤꯁꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯐꯥꯎꯗ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯁꯨꯝ ꯇꯥꯛꯄꯤꯔꯦ ꯑꯣꯖꯥ ꯉꯁꯥꯏꯒꯤ 1993ꯗꯒꯤ 2006 ꯐꯥꯎꯗ ꯁꯦꯔꯤꯁ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔ ꯅꯠꯇ꯭ꯔꯒ ꯃꯇꯝꯗꯨꯒꯤ ꯔꯤꯂꯤꯚꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯥꯖꯕ ꯃꯌꯥꯝ ꯑꯃꯈꯛ ꯄꯤꯔꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯛꯇꯕ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯝ ꯐꯨꯝꯗꯅ ꯊꯝꯕ ꯄꯣꯠꯁꯛꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯀꯥꯟꯗ ꯉꯁꯤꯐꯥꯎ ꯂꯥꯛꯄꯅꯤ ꯂꯥꯛꯆꯅꯤꯡꯉꯤꯕ ꯃꯐꯝꯗꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯔꯤꯖꯤꯒꯅꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯦ ꯂꯧꯒꯗꯧꯔꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯁꯨ ꯊꯥꯖꯕ ꯄꯤꯔ ꯌꯥꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯊꯥꯖꯕꯁꯦ ꯁꯨꯝ ꯄꯤꯔꯒ ꯁꯨꯝ ꯃꯇꯝꯗꯨꯒꯤ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯦꯠ ꯑꯣꯖꯥꯁꯤꯡꯗ ꯆꯩꯅꯥ ꯄꯤꯒꯗꯧꯕꯗꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯥꯁ ꯍꯧꯖꯤꯛ ꯐꯤꯔꯦꯞꯁꯦ ꯀꯔꯝꯕ ꯐꯤꯔꯦꯞ ꯍꯥꯟꯅꯒꯤ ꯐꯤꯔꯦꯞꯁꯨ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯦꯟꯖ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯂꯩꯖꯩ ꯃꯁꯤ ꯕꯔꯅꯤꯡ ꯀ꯭ꯋꯦꯁꯟ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯁꯨ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯅꯩꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯠꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯗꯤ ꯃꯇꯝ ꯄꯤꯔꯒ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯦꯝꯃꯒ ꯑꯦꯒ꯭ꯔꯤꯃꯦꯟꯗꯤ ꯑꯩꯈꯣꯏ ꯕꯣꯏꯁꯤ ꯊꯥꯔꯦ ꯈꯕꯔ ꯀꯥꯒꯖꯀꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯣꯏꯅ ꯐꯥꯏꯜ ꯂꯣꯏꯅ ꯂꯩꯖꯩ ꯑꯗꯨ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯅ ꯏꯅꯕꯁꯤ ꯏꯅꯗꯤ ꯏꯅꯅꯤ ꯇꯧꯕ ꯁꯨꯝ ꯇꯥꯏꯝ ꯕꯥꯎꯟꯗ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯔꯤꯕ ꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯅꯠꯇ꯭ꯔꯒ ꯃꯦꯒꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯁꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯃꯗꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯗꯤ ꯍꯟꯖꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯑꯃꯅ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯣꯏꯅꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯋꯥꯔꯦꯞꯁꯤ ꯂꯧꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯖꯩ ꯇꯧꯕꯁꯨꯡ ꯃꯌꯥꯝꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯉꯝꯃꯒꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯕꯛ ꯊꯥꯗꯣꯛꯄ ꯉꯝꯕ ꯑꯁꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯕ ꯉꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣই ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯈꯣꯏ ꯁꯤꯡꯅꯖꯕ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯜꯂꯕ ꯑꯣꯖꯥ ꯀꯝꯃꯨꯅꯤꯇꯤꯗꯤ ꯍꯥꯏꯔꯦ ꯔꯤꯁꯄꯦꯛꯇꯤ ꯇꯧꯕꯤꯕ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕꯗꯨꯒꯤ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯣꯖꯥ ꯄ꯭ꯔꯚꯨ ꯃꯇꯥꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖ ꯇꯔꯨꯛꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯣꯂꯦꯖ ꯑꯗꯒꯤ ꯕꯤꯔꯃꯒꯣꯜ ꯀꯣꯂꯦꯖ ꯁ꯭ꯇꯦꯟꯗꯔꯠ ꯀꯣꯂꯦꯖ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯏꯂꯝꯕꯤ ꯀꯣꯂꯦꯖ ꯀꯥꯏꯅ ꯂꯩꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯐꯝꯗ ꯉꯥꯛꯇꯅꯤ ꯉꯁꯤ ꯏꯚꯟ ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯀꯣꯂꯦꯖ ꯂꯩꯇ ꯉꯥꯛꯇꯅꯤ ꯕꯜꯛ ꯑꯣꯐ ꯗ ꯁ꯭ꯇꯨꯗꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯈꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯇꯔꯨꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯇꯝꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯔꯤꯕꯅꯤ ꯑꯣꯖꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯦ ꯆꯥꯎꯈꯠꯅꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯦꯕꯂꯞꯃꯦꯟ ꯆꯥꯎꯈꯠꯅꯕꯅ ꯃꯇꯝꯒꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯨꯔꯦꯟꯁ ꯌꯥꯝ ꯄꯤꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯃꯗꯨ ꯑꯣꯟꯊꯣꯛꯇꯕꯒꯤ ꯋꯥꯔꯤꯅꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯗꯤꯃꯥꯟ ꯃꯔꯤꯁꯤ ꯄꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯔꯗꯟꯁꯦ ꯀꯌꯥꯝ ꯆꯥꯎꯅ ꯂꯩꯒꯗꯒꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤ ꯄꯤꯊꯣꯛꯄꯗ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯂꯥ ꯑꯗꯣ ꯃꯣꯏꯅ ꯈꯥꯡꯉꯤꯁꯤ ꯀꯔꯤꯒꯤ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯄꯤꯕꯗ ꯌꯥꯝ ꯍꯦꯟꯅ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯄꯣꯁ ꯚꯦꯀꯦꯟꯁꯤ ꯑꯩꯈꯣꯏ ꯃꯦꯟꯒꯗꯧꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯍꯤꯡꯉꯤꯑꯕ ꯄꯣꯁ 100ꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯨꯞ ꯄꯣꯁꯁꯦ ꯃꯁꯤꯗ 35ꯃꯨꯛꯇ ꯍꯧꯖꯤꯛ 70 ꯈꯛꯇꯅꯤ ꯂꯩꯁꯦ 35ꯒꯤ ꯄꯩꯁꯥꯁꯤ ꯂꯩꯔꯤꯑꯕ ꯃꯁꯤ 19 ꯑꯩꯈꯣꯏ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗꯤ ꯄꯩꯁꯥꯁꯤ ꯂꯥꯛꯑꯒ ꯁꯤꯟꯅꯗꯅ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨ ꯍꯥꯞꯆꯤꯜꯂꯕ ꯑꯗꯩ ꯄꯣꯁ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯀꯣꯂꯦꯖ ꯇꯧꯕꯁꯤꯗꯗꯤ ꯍꯧꯖꯤꯛ ꯍꯥꯞꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯄꯣꯁ ꯌꯥꯝꯗꯦ 100ꯒ ꯈꯔ ꯍꯦꯟꯕꯗꯅꯤ ꯍꯥꯏꯖꯔꯤꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯍꯥꯞꯄꯛꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯅ ꯄꯨꯒꯗꯧꯕꯗꯤ ꯅꯠꯇꯦ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯏꯚꯟ ꯑꯩꯈꯣꯏ ꯀꯪꯂꯥꯄꯥꯛ ꯇꯧꯗꯗꯤ 90 ꯀ꯭ꯔꯣꯔ ꯍꯦꯛꯇ ꯁꯦꯝꯕ ꯁꯥꯕꯗ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯤ ꯌꯥꯎꯕ ꯕꯖꯦꯠꯇꯤ ꯌꯥꯎꯗꯕ ꯄꯣꯠꯁꯦ ꯍꯦꯛꯇ ꯁꯦꯝꯕꯤꯕ ꯉꯝꯃꯦꯕ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯄꯩꯁꯥ ꯈꯔ ꯏꯟꯚꯦꯁ ꯇꯧꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ ꯑꯗꯨ ꯑꯇꯩꯗ ꯇꯧꯕꯤꯔꯤ ꯁꯨꯃꯥꯏꯅ ꯏꯗꯨꯀꯦꯁꯟꯁꯤ ꯀꯔꯤꯗꯅꯣ ꯇꯧꯕꯤꯒꯦ ꯈꯜꯂꯒꯗꯤ ꯑꯦꯅꯤ ꯑꯦꯔꯦꯟꯖ ꯇꯧꯕꯗ ꯑꯩ ꯀꯩꯁꯨ ꯑꯋꯥꯕ ꯅꯠꯇꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯪꯂꯥ ꯄꯥꯠ ꯁꯦꯝꯕꯒꯤꯗꯤ ꯂꯨꯄꯥ ꯀꯔꯣꯔ ꯃꯌꯥꯝ ꯑꯃ ꯗꯛ ꯂꯥꯎꯅ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯦꯡꯖꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯉꯝꯃꯤ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯋꯤꯜ ꯑꯃ ꯍꯦꯛꯇ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯋꯦꯔꯦꯁ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯚꯦꯂꯤꯠ ꯑꯣꯏꯕ ꯌꯥꯝ ꯃꯔꯝ ꯆꯥꯕ ꯑꯦꯗꯦꯠ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕ ꯗꯥꯕꯤꯁꯤꯡꯁꯤꯗꯤ ꯉꯁꯤꯐꯥꯎꯗ ꯂꯩꯔꯤꯕ ꯄꯩꯁꯥꯗꯨꯐꯥꯎ ꯄꯨꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯕꯅꯤ나 ꯇꯁꯦꯡꯅꯃꯛ ꯁꯔꯀꯥꯔꯗ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯃꯗꯤ ꯇꯁꯦꯡꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯤꯡ ꯈꯪꯖꯔꯦ ꯂꯣꯏꯅꯅ ꯁꯔꯀꯥꯔꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯕꯒꯤ ꯇꯟꯖꯥꯗꯣ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅꯖꯔꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯊꯨꯅꯖꯔꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ After the grand success of previous year exam, Delta Tutors for CBSE announces Foundation Course 2016. Admission open for Foundation Course, a class starting from 1st April 2016.
And also, Novodaya and Sainik Special. Special features. Provide full printed study materials with probable questions. Only 30 students per classrooms. Focus on result-oriented and knowledge-based. Regular test series and mock test. Available van service and hostel for boys and girls. For details, please contact Delta Tutorials office within 10 a.m. to 7 p.m. Kwakatel Airport Road, opposite oil pump. break matunda mayam bo mukana tram oxari akhoi ngasi khana zerbise all manipur akhoi government aided colleges association thengnari ba akhoi problems musum ko na dabi tori ba musum sangsang guduba khongjin asga mari lene na khoi khana ne jabani akhoi je oza maibam suran general secretary all manipur government aided college teachers association de mukhongjin ngi oza khoi aided college le ba infrastructure se development to gi mathau yam tabram khalle adu yamna ki oba issue ri ngasai maru oba dabi mari maktune dan khanjai even akhoi college mari simak taruk simak akhoi government ki converse even half si akhoi edit ko oiru hauda masi sarkar da will le utopia be condition le masi lai habdi usi infrastructure government gi ngasai government gi college mo matam da infrastructure gi di toidong na watre pram di akhoi gi 12 bn na leiro si de ngasai UGC na funding si mayam bidar buni na in terms of crore da masi thadara bune aro management committee na madu gi to na akhoi gi department gi our science department, library section gi, sports ki section gi, classroom gi, kudi mo singji masi gi chap chaba madu gi koi funding jing ji pidar apani na masi yam phasana develop tore aduna ni koi na infrastructure gi thoidong na masi koi conversion na haibji da masi adu hai na koi na oje koi gi sothari je except koi gi faculty support se masi kak to ibani na masi kak tang koi na propose tori je adu masi koi thok padi dum lei yamna maru ba ki area ngata zule bine aided college si convert to boda ta yamna maru ba role dilari even full conversion natra boda tang khaim phodi government aided to mating pibi ya go mani dilari huji koi UGC gi kanu manipur university gi rule gi matung ina koi leiriba department sida faculty gi mai member masing je koi gi general subject tang ase tari leigedami haiba practical yobudun tawuk leigedami haiba masi amata yobunati huji koi leiba faculty sing sida ahum leiba mari leiba swai gi amta hendre huji aduna masigi university gi rule da masi posting ji fill up to madam da 550 college to sing masi to madam da oja adu gi mati wale uji leiri bo ja ji samri ga nifu ga nithoi ga tani oza matang sida akhoi aided college ki oza sing ta sing mo gyamna wa basu yaubiram gune dabu kanau ba akhoi some section of the people da swainum khali akhoi aided college ki oza si tolo tudang pami oza di chhatra mayam se takning da bi adigi thabak sina ani ni long ga tabi pesa tan leire mo gi tolo si am ngai bani kaina singbo some section of people the praja section khrana smaina khanbe awe oza si matang da clarification si mo khalip se lam ra sumra aduga masi reality ra oza masi matang de ai bo hai jo haragadi mayam na lobiri si lali hai nai haijagi maramdi oja sing na tak piri basi satra ede college to satra lising taraga chanipan mai phun thoi mayam sing si hunto maga ati to ba sala to basi asi granular rules ki matung ina su yade double service to yade haibal lai adi any UGC ki rules to to yade haibal lai masina som do hunto maga som to bai de khoi tak management em lai ri moiduna moidi permission lor ka kuma to ya badi ya duga permission jaw na tor gidi madugi yam chaw penalty phangning ai oi aduna asuk yama ba sa ta singa se khoi masi tambina hona ba chumna mahi tambidana na aided college singna lawri ba dai ta si chata sing chi khoi gi extra curricular activities hai tare masida hajik mak birong college da inter college gi football sanari ba hayeng lobu ka ta se yam na aided college na logol le nupi gi lai aided college na lobu सिगुम याम चावरबा आदि NSS की मतंग लाक्चर जो मसिदी यामना बेस ओइबा साता सिंग मयाम लेरे जे हंतक ता अखोय की कनो के 26 जनवरी की दा मणिपुर की साता अनि खनबदा इवन स्टैंडर्ड कॉलेज के मा खनबी नुपा सुमाय तुकदना एडेड कॉलेज सिंग ता फरबर साता मयाम लेरे अरे अखोय ने तंबी की साता मयाम मा हजि गवर्नमेंट कॉलेज ओजा वरगा अखोय द ओजा हानिदि को अदा अखोय दि मोइन ओजा को याम हंगोय जेबा मोइन तौरिदो कोइन तौ याम खेनब लेबा अदुना अखोय दि सोक्तन लेरबनिना
ꯄꯤ ꯌꯥꯝꯗꯦ ꯍꯥꯏꯕꯅ ꯃꯤꯅ ꯍꯥꯏꯗꯒꯤ ꯊꯥꯖꯕ ꯌꯥꯕ ꯂꯩꯗꯅ ꯃꯣꯏꯗ ꯑꯗꯨ ꯇꯧꯕꯅꯤ ꯀꯥꯗꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯗꯒꯤ ꯄꯛꯆꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯕ ꯑꯗꯨꯃꯛꯇꯤ ꯇꯁꯦꯡꯅ ꯅꯠꯇꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯉꯁꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯄꯤꯗꯨ ꯌꯥꯝꯗꯕꯅꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯄꯛꯄꯒꯤ ꯊꯥꯖꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯕ ꯃꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ SPF ꯁꯔꯀꯥꯔꯁꯤꯅ ꯆꯍꯤ 35 ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯔꯕꯅꯤ ꯆꯍꯤ 35ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯟꯏꯟꯇꯔꯞꯇꯦꯗꯇ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯛꯏꯕꯅꯤ ꯁꯤꯒꯤ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯒꯣꯔꯃꯦꯟꯁꯤ ꯃꯅꯨꯡꯗ ꯑꯣꯖꯥ ꯍꯣꯏꯒꯤ ꯑꯦꯗꯦꯠ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯅ ꯊꯧꯔꯥ ꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠꯁꯤ ꯇꯥꯟꯕ ꯉꯝꯗ꯭ꯔꯤ ꯄꯣꯠꯁꯤ ꯃꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯟꯁꯟ ꯐꯦꯛꯁꯅꯦꯂꯤꯖꯝꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯗꯧꯅ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯅꯨꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯛ ꯇꯧꯔꯀꯥꯟꯗ ꯄꯥꯡꯒꯜꯁꯤ ꯐꯨꯗꯣꯛꯄ ꯉꯝꯗꯅ ꯂꯩꯕꯒꯤ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯣꯖꯥꯁꯤꯡꯒꯤ ꯊꯧꯅꯥ ꯅꯠꯇ꯭ꯔꯒ ꯒꯠꯁ ꯋꯥꯠꯄꯒꯤꯔ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤ ꯇꯤꯝ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯇꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯀꯣꯔꯠꯇ ꯆꯠꯂꯨꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯆꯠꯂꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯐ꯭रीꯗꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐ꯭री ꯁꯦꯂꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯋꯦꯖꯦꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯁꯦꯂꯔꯤꯁꯤ ꯗꯤꯃꯥꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣ ꯀꯣꯔꯠꯇ ꯆꯠꯂꯨꯏꯗꯨꯁꯨ ꯃꯁꯥꯒꯤ ꯔꯥꯏꯠꯅꯤ ꯑꯦꯝꯒꯣꯛ ꯇꯥꯟꯅ ꯇꯥꯜꯂꯤ ꯗꯤꯃꯥꯟꯁꯤꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯥꯏꯠꯅꯤ ꯑꯗꯨ ꯃꯁꯤ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤ ꯀꯣꯂꯦꯖ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯣꯕꯤꯂꯥꯏꯖ ꯇꯧꯗꯅ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯗꯨꯒꯤ ꯐꯤꯗꯕꯦꯛꯁꯤꯡꯁꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯇꯦꯕꯜ ꯑꯃꯗ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯃꯗꯨ ꯄꯨꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯍꯥꯟꯅꯗꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯃꯔꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯦꯁꯇ ꯏꯟꯇꯔꯦꯁ ꯂꯩꯕ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯔꯨꯛꯁꯦ ꯁꯦꯅꯤꯌꯔ ꯃꯣꯁꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯑꯁꯤ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯣꯔꯁꯐꯨꯜ ꯑꯣꯏꯕ ꯑꯃ ꯂꯥꯛꯄ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯣꯡ ꯇꯥꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗꯤꯐꯤꯀꯜꯇꯤꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯐꯦꯁ ꯇꯧꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯈꯛ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯄꯥꯟꯁꯟ ꯐꯦꯃꯤꯂꯤꯁꯨ ꯆꯥꯎꯊꯣꯔꯛꯄꯅꯤꯅ ꯉꯁꯥꯏ ꯃꯣꯏ ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯔꯛꯄ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯖꯥꯅꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯥꯏꯛꯁꯨ ꯄꯨꯡꯗꯣꯛ ꯇꯧꯔꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯇꯧꯕ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯁꯦ ꯃꯣꯇꯤꯚꯦꯁꯟꯁꯤ ꯋꯥꯠꯄꯅꯤꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ 2013 ꯁ꯭ꯋꯥꯏꯒꯤꯗ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯐꯖꯅ ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯑꯗꯨ ꯀꯣꯑꯣꯄꯔꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯒꯤ ꯋꯥꯐꯝꯁꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯛꯏ ꯄꯣꯠꯁꯤ ꯕ꯭ꯔꯁ ꯇꯧꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯑꯃ ꯂꯩꯔꯦ ꯃꯔꯝꯗꯤ ꯏꯆꯥꯁꯤꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯌꯥꯝꯅ MPSCꯗ ꯑꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯗꯒꯤ ꯗꯣꯛꯇꯔ ꯃꯌꯥꯝ ꯌꯥꯎꯅꯔꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯐꯅꯔꯤ ꯍꯥꯏꯕ ꯑꯦꯗꯦꯠ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕꯗꯨꯅꯅꯦꯅ ꯑꯩꯅ ꯐꯖꯅ ꯏꯁꯥꯗꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯗꯨꯅ ꯃꯣꯏꯁꯤꯡꯗꯨ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯁꯇꯦꯇꯁ ꯑꯃꯈꯛꯇꯪ ꯄꯥꯝꯃꯤ ꯆꯍꯤ 2 ꯅꯠꯇ꯭ꯔꯒ 3 4 5 ꯉꯥꯏꯔꯕꯁꯤꯗ ꯑꯩꯈꯣꯏ ꯏꯁꯇꯦꯇꯁ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯑꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗꯉꯁꯥꯏ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯤꯅ SPF ꯒꯣꯔꯃꯦꯟꯁꯤꯅ ꯆꯍꯤ 35ꯁꯤ ꯄꯥꯜꯂꯛꯄꯁꯤꯅ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟꯒꯤ ꯃꯌꯥꯝ ꯑꯃ ꯑꯇꯩ ꯑꯇꯣꯞꯄ ꯇꯧꯔꯝꯃꯒꯁꯨ ꯑꯦꯗꯦꯠ ꯍꯥꯏꯕ ꯄꯣꯠ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯛ ꯁꯣꯛꯑꯝꯗꯕꯁꯦ ꯃꯁꯤꯗꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯑꯅꯥꯕ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯡꯁꯦ ꯑꯗꯨꯅ ꯐꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯤꯡꯕꯁꯨ ꯉꯝꯃꯔꯣꯏꯗꯧꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯣꯊꯥꯈꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯩꯔꯤꯕ ꯑꯦꯀꯥꯗꯃꯤꯛꯀꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯍꯥꯏ ꯐꯥꯏ ꯑꯣꯏꯔꯕ ꯑꯦꯀꯥꯗꯃꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯌꯥꯗꯦ ꯅꯦꯠꯇ ꯀꯔꯤꯗ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯏꯟꯄꯨꯠ ꯄꯤꯅꯅꯕꯒꯤ ꯀꯩꯅꯣꯁꯤ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯅꯦꯁꯟꯁꯤꯗ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯃꯥꯡꯅꯅꯕ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯀꯗꯧꯕ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯁꯤ ꯄꯩꯁꯥ ꯄꯥꯝꯗ꯭ꯔꯦ ꯑꯃ ꯄꯥꯝꯗꯦ ꯏꯖꯠ ꯄꯥꯝꯃꯛꯄꯒꯤ ꯈꯤꯇꯪ ꯏꯁꯇꯦꯇꯁ ꯑꯃ ꯑꯩꯈꯣꯏꯅ ꯆꯍꯤ 34-35ꯁꯤ ꯐꯖꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯄꯤꯔꯛꯑꯕꯅꯤꯅ ꯐꯔꯦ ꯑꯩꯈꯣই ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯌꯥꯝꯅ ꯂꯦꯝꯅ ꯃꯗꯨ ꯔꯤꯖꯥꯏꯟꯁꯟ ꯇꯧꯕꯤꯁꯤꯅ ꯐꯔꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞꯁꯦ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯐꯤꯔꯦꯞꯁꯤꯗꯅꯤ ꯑꯗꯨꯕꯨ ꯌꯦꯁ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯤꯇꯪꯗꯤ ꯇꯥꯕ꯭ꯔꯥ ꯑꯃꯨꯛꯇꯪꯒ ꯌꯦꯡꯉꯤꯁꯦꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨ ꯏꯖꯠꯇꯨꯃꯁꯨ ꯄꯥꯝꯃꯛꯄꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯏꯖꯠꯁꯨ ꯑꯝꯇ ꯌꯥꯎꯗꯅ ꯄꯩꯁꯥꯁꯨ ꯈꯤꯇꯪ ꯐꯪꯉ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯤ ꯐꯥꯎ ꯀꯩꯝꯇ ꯚꯦꯂꯨ ꯂꯩꯇꯕꯒꯤ ꯐꯤꯕꯝꯗꯨ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯔꯛꯏꯕ ꯐꯤꯕꯝ ꯐꯥꯎ ꯂꯩꯔꯝꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯏꯖꯠꯇꯨ ꯈꯛꯇꯪ ꯑꯩꯒꯤ ꯗꯥꯕꯤꯗ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯒꯤ ꯄꯣꯠ ꯃꯔꯤꯁꯦ ꯄꯤꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯀꯗꯥꯏ ꯐꯥꯎꯗ ꯃꯍꯩꯒꯤ ꯀꯩꯅꯣ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯀꯗꯥꯏ ꯐꯥꯎꯗ ꯕꯨꯁ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯩ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯄꯤꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯟꯇꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯇꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯏꯖꯠꯁꯨ ꯇꯁꯦꯡꯅ ꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯣꯖꯥꯁꯤꯡꯁꯤ ꯗꯦ ꯇꯨ ꯗꯦ ꯆꯠꯄꯒꯤ ꯈꯣꯔꯁꯥ ꯄꯥꯁꯥ ꯍꯥꯏꯕ ꯑꯃ ꯂꯩꯅꯦꯕ ꯄꯤꯔꯤꯕ ꯇꯣꯂꯣꯞꯁꯤꯅꯗꯤ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃ ꯇꯧꯕ ꯉꯝꯃꯛꯇꯕꯁꯤ ꯃꯁꯤꯅ ꯁꯣꯝꯗ ꯑꯦꯀꯥꯗꯃꯤꯛꯇ ꯁꯣꯛꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯐꯖꯅ ꯐꯤꯠ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯅ ꯇꯧꯅꯤꯡꯉꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯟꯚꯔꯁꯟ ꯍꯥꯏꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ
conversion hai di government ma sauning budung to ma le na koina sena conversion to bidra kasu waja sing de job to bi ho pi du pi bro ade college da ade ki kano da le ba ade state le ba sam da provincialize hai waja kudim to lo loi phangi mizoram da deficit college hai meghalaya da deficit college hai hari basing da loinem phangi यूज ने करीगम पिर कांटे एडेड कॉलेज का गवर्नमेंट कॉलेज नोंग तर थोएबा अखोय दिं गवर्नमेंट कॉलेज ना सयुं पुनि तो सांगतो यान सांगदो करे अखोय गिनो पुनि तो सांगदो पिद्रे गवर्नमेंट कॉलेज सयुं पु मंगा सांगदो करे अखोय सांगदो पिद्रे अदु कन्न तंगना बदिगी 2014 की 4 मार्च ता अखोय सयुं पु मंगा सांगदो पिरे सांगदो पि जखोय ता ताहुरी दोसाजी 60 दिगी 65 लाख कांदा 60 क्रॉस रो कितन क्रॉस रो ले मी सिंदो लोइन मुक्ता लोरे 62 सांगतोक पिरमगदी ओजासिंग लोइ लेजगदो 62 की गवर्नमेंट कॉलेज पी कोइ पीद्रे अतै स्टेशन पीब खुदों चाबदो कोइ फंगदबनिना अदना ओजाजि सै कुंथ्रा का योक्सलेबा टोकिबो मयाम अदैदि यामना नुंगाइतबना ओजासिंग जी टोकिबदतना सुइसाइड तोबो यावरे मरमदि हजि एमनिसन मतम बरपदा मसासिंग अदु तोबदा तो मयान डिमांड तोकांदा मदो खोइना कंटोबो ngамत मदोना डिप्रेशन हेन वखलसि तोबो खंगदबदगी सुसाइड तो भाव यौनरम कोई मसी अगि कोई कोई दबत ठोखरिबनी अदैदि से नारे ये कोइदा मेडिकल रिमबर्समेंट लाइटे अदुना नारेब पोटुमा कोइना से मपान चत रुप लाख लाख सककनी अदुगी मिट तो ngam दबदगी लाई amang ngam दना लेगी दो ओजा सपयाम यावरे अदैदि न सै कै सानांग बिगिबा कोइ सेकतेदा असुकुर मतम सि सुम लाइब्रेरी सि करिगिनो हाइबा पोस आई कितंग सिंगदोक सकेको 2006 की स्ट्राइक से तुम कन गरे स्ट्राइक से तो कोई सी जेल ले इसमक 20 डेज गुम ले जी अखोई मी चाम गुम तो जेल ले बने सी ले रिबे सी की मनुंग सिदा स्ट्राइक से कन्न चथरप कांदा ओजा सिन ने कितंग सेटबेंगमा मरमदी फुबो चेब तो यावरे इबन अखोई बीपी सिमक अजि मखो से सना ठेकदन ले रिबा अदि सwan तो फु चेब यावबदगी वाखल कितंग हनगी न मतम खरजे कोई लेपु बने अदुबु सुम लेपगा मदुना यारक्तरबनि रजिक्ति अखोई थमोय सेंगना पुदन सिरसु सिरसि अम तोसु सुम लेरसु कोई सिदौ लेरेबा मरमदि हजिक लेरि पि तो कोई हिंग सुम ngमरो अदुना अखोइना मुन्ना खलकानदा कोई स्ट्राइक सि याम डेमोक्रेटिक कोई ममांग सुंगा मानजर रो कोई प्रजादा अवाब सुंग बिजरो बन तोबा दे दे रेली सब कोई तोजरो रो अखोइना सिटिंग प्रोटेस्ट ओबसे कना कुंदा अवाब पिदे अखोइगी पेन ब फोंगु सबनी अदुना ब्लैक बेस देबत कनागुंबा प्रजामत वाहनदे सुमाय तोबा पॉलिसी दे कोइना सुम खलकाना सीज वर्क फौसी सीज वर्क तो कान प्रजादे सोत्रगसु स्टूडेंट कम्युनिटी दे सुए सीज वर्क लाइक तंबिरो अखोइ ब्रेका यावरोय दोइने सिगुम मयाम जि सोलुक पसे कोइना मसी सोय सिगी नुंगाय तबसु कोइ फिल तौसे कोइ छात्र ऑर्गेनाइजिंग दा कोइ सिगुम लैना कोइ इंफॉर्मेशन पिजे सोयन तरो पसे नोइना अखोइ दो वारो पिनु अखोइ अवाब सि योरे मोइ खंबी अदुना मयाम दा सुंसोक सोक तब खलकाना साइगी मयाम जे लोजे फरे गवर्नमेंट ताबियक तब अमता मास सिटीजन तो सी हाबी खोंथांग से अदु पब्लिक ति को वा पिरम बसे अखोइ सेल्फ कन वन तुम लेजरे सना सिगी फिवन याम डेमोक्रेटिक ओइब मोंग द संगसन सी प्रजा सु सोलो सी अदु मसिना महिरोइ सिंग इफेक्ट तो बया बि कंडीशन दे लाय अदुगा हौजि फाउद लेब फिल्म से ता सिंग नम ngसाइगी ऑप्शन से लेत्रे चॉइस लेत्रे हैबनी ओजा सिंग एडिट कोई कॉलेज की ओजा सिंग सी चॉइस लेत्रे हैबनी ऑप्शन लेत्रे हैबनी अदु याम लुबदि कोई मतम सुलु सलप गलो ना ओजा दगे अरोय बोइना खंजनिंग सी ओजा हौजि की सी मरम जी आमसा है ओजा होइबो जेल संग यावबि रो है मखुतेक पे याव खराय सुसाइड तो याव खराय है हाबिजी खंजरे अदु मपु मसिगी पोसे मणिपुर दी खोगी सोल्यूशन जी प्रॉब्लम्स याम लाइबनिना अमा लोइदिंगदा अमा मुलाक्सनबा मरमरी तोबदगी अमदगी सबसाइड तोगी पोसक मयाम को लै अदुना मणिपुर सरकारनसु मदुगी खुदोंग साब लरम मोय हाबसु हाइदिंगा लेते तबदु मसी मतंगदा हंदकसु आइदिंगा साइसु वा हंगजखरे अदो मसी ओजावदि कन्विंस तब वाट पगिर नत्रगा सरकार की कनोसि टेक्टिक्स याम टेक्टिकल ओबगी मोंगला हंदकति यामनदि पुकनिंग सि पेंद्रे अरोबे स्टेटमेंट्स हाइबिरे अदो हंदकि अरोबे स्टेप सि अखोगी ngasi viewers sing the thambiramiba soisna khoide hallaroi ha posakse masi thajaba pirga mo khan gideira o masi aru oina pakhum pibiramo aduga handak su su mai pakso habiu मसीदी अखोई हंजरो मरमदी सुम अखोइना हाइदोखै वा म कीप तौदबसे मसी अखोई ऑर्गेनाइजेशन दु जाम सोनी लोइना मसी लोन न वारेप सिदा अखोई सही अम हेना अखोई ऑर्गेनाइज तौजरपनी मसीगी अखोई मी खुदिमके अखोई मीटिंग तो मतमदा कॉलेज वाइज अखोई मेंबर अटेंडेंस लोने अखोई वारेप सिंग याब्रा यादबर खुद थांगत पिबु थांगलनद्रा मदुई लाइब बॉडी जिन पुन्न मदुई लोर कान अखोई लेपक बनिना लोइना ना ओजा खुदिमकी सेंटिमेंट जे असुकि मतिक
मैक्सिमम क्लाइमेक्स हो ngase ko ojana bi no suicide to ba laina am si ba kho ki ba wakal depression lei ba mayam koi marak si den lei rawni aduna sum jing je koi da yamna sehi yam jalak ponani khang di am koi da yam striking do daily gi masi tum ba du sum koi hojal mi no koi kano to du ga koi chielu ru kambu khara si di ngase gi ati am da khandre mayam jing gi awa ba ji to koi masi ma tawrasi hai na warip si puthok jam matam na mayam na support pi bi rak pani na koi na tawroi hai ba ju ngamaroi mayam pressure da koi di फम पुजरूबगी वानी मयाम की वाफम जो कोई पूरा लाक्चबनी अदुना मयाम ने लेप फिरप तुदे कोई दूर डाई दा कोई तौजरे मयाम की फिलिप्स याम यूनिनिमस ओइदना अपुन बो मगे कॉमन वॉइस ना यूनाइटेड स्टेट नम लौ खरे फिलिप्स संगसन दब यादे हबगी फिलिप लैरमदिना तसेना अनु एजुकेशन मिनिस्टर अकोगी डॉक्टर केस रतन कुमार मामा सामक्सु ओजा ओइना होरपनी माय फमसु माय लंबी कॉलेज ना लैब एरिया से अदुना मागी याम साव एग्जिस्टेंस अमसु एसोसिएशन से याम असौ एग्जिस्टेंस ओइगदौरी अदुबु तसेना यामना मरम साव डिमांड सिंग हारमदिना हंतकी ओजा ओइगी खोंजंसी सुक्सोय सोइदना माय पाकने हबगी थाजबसु थमजै लोइना लोइना संगदो खोंजं खुदुं तो माय पापसु ओइबिउ हबा वफमसि थमजगे लोइना लोइना ngasi manu huna ki thamda saruk yabiriba all manipur government aided college teachers association ki general secretary oza maibam suran singh amasung oza irom borbabu singh associate professor political science standard college kongbo oza ani bo mukana thaga sab pudok sari loina loina na mijeng tabi bo punamutagi kanjane be thungi sari